ꯑꯊꯤꯕ ꯀꯧꯕ ꯂꯩꯔꯝꯕꯅ ꯐꯖꯕ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯩꯔꯝꯕꯅ ꯂꯥꯞꯅꯕ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯀꯥꯎꯕ ꯌꯥꯎꯗꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯝꯕꯅ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯔꯛꯄꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯁꯦꯂꯦꯅꯥ ꯃꯥꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯒꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯍꯥꯏꯒꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯗꯤꯛꯁꯟꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯨꯕꯒꯤ ꯁꯦꯂꯦꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯗꯣꯏꯔꯥ? ꯃꯔꯥꯜ ꯑꯣꯏꯔꯤꯕꯁꯤ ꯀꯅꯥꯒꯤꯅꯣ? ꯊꯃꯣꯏ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯃꯐꯝ ꯈꯪꯗꯅ ꯅꯥꯃꯤꯕ ꯃꯥꯅ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯇꯨꯅ ꯗꯤꯛꯁꯟꯒꯤ ꯍꯛꯆꯥꯡꯗ ꯌꯩꯔꯔꯕꯗꯨꯅ ꯊꯃꯣꯏ ꯐꯥꯎꯅ ꯐꯪꯍꯟꯈꯤꯕ ꯅꯨꯡꯁꯤꯠ ꯑꯣꯏꯈꯤꯕꯅ ꯊꯃꯣꯏꯗ ꯁꯦꯂꯦꯅꯥꯒꯤ ꯃꯃꯤ ꯇꯥꯈꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯦꯇ꯭ꯔꯣ ꯌꯧꯕ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯃꯦꯇ꯭ꯔꯣ ꯇꯤꯀꯦꯠ ꯀꯛꯄ ꯆꯦꯛ ꯏꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯁꯦꯃꯦꯄꯨꯔ ꯕꯠꯂꯤꯒꯤ ꯃꯦꯇ꯭ꯔꯣ ꯇꯣꯡꯗꯨꯅ GTP ꯌꯧꯔꯕ ꯃꯇꯨꯡ ꯂꯥꯏꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯨꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯂꯝꯕꯤꯗ ꯑꯅꯤꯃꯛ ꯀꯧꯅꯔꯨꯕ ꯉꯥꯡꯅꯔꯨꯕ ꯇꯧꯗꯦ꯫ ꯇꯨꯡꯃꯥꯡ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗ ꯆꯠꯃꯤꯟꯅꯕꯁꯤ ꯈꯛꯇꯅꯤ꯫ ꯗꯤꯛꯁꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄꯅꯤ꯫ ꯗꯤꯛꯁꯟ ꯀꯔꯤ ꯋꯥꯈꯜꯗ ꯀꯔꯝꯕ ꯁꯪꯁꯥꯔꯗꯕꯨ ꯇꯥꯎꯔꯤꯕ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯊꯩꯅꯗꯨꯅ ꯆꯠꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯅꯗꯨꯅ ꯑꯆꯠꯄ ꯃꯤꯁꯨ ꯃꯌꯥꯎꯔꯤ꯫ ꯃꯇꯧꯗꯨꯅꯅꯤ ꯗꯤꯛꯁꯟꯒꯤ ꯃꯤꯅꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯐꯝ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯅꯔꯛꯇꯕꯗꯣ ꯃꯈꯣꯏꯒꯤ ꯑꯄꯥꯔꯠꯃꯦꯟ ꯌꯧꯔꯝꯗꯥꯏꯗ ꯁꯦꯂꯦꯅꯥꯅ ꯃꯆꯤꯟ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯆꯪꯉꯣ꯫ ꯁꯦꯂꯦꯅꯥ ꯌꯦꯡꯉꯤ ꯗꯤꯛꯁꯟꯗ꯫ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯗꯤꯛꯁꯟꯗꯣ꯫ ꯀꯩꯗꯧꯔꯒꯦ? ꯀꯩ ꯃꯤꯠꯌꯦꯡꯅꯗꯨꯕꯣ? ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯆꯠꯂꯣ꯫ ꯍꯣꯔꯦꯟ ꯊꯦꯡꯅꯍꯜꯂꯦꯅ ꯅꯕꯨꯡꯅꯃꯨꯛ ꯉꯥꯡꯕꯤꯗꯅ꯫ ꯅꯨꯄꯤꯗꯨꯗ ꯈꯔ ꯅꯛꯁꯤꯟꯅ ꯅꯣꯛꯃꯤ ꯑꯌꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯗꯤꯛꯁꯟꯗꯣ꯫ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯖꯔꯛꯆꯅꯨ꯫ ꯑꯩ ꯂꯝ ꯍꯦꯜꯂꯛꯀꯦ ꯇꯧꯏ꯫ ꯑꯩ ꯂꯝ ꯍꯦꯟꯕ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯀꯟꯅ ꯃꯆꯥ ꯊꯣꯛꯏ꯫ ꯗꯤꯛꯁꯟ ꯈꯨꯠꯇꯨ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯃꯤ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯑꯃꯨꯛꯇꯪ ꯂꯝ ꯍꯦꯟꯕ ꯍꯧꯈ꯭ꯔꯕꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯑꯩ ꯏꯊꯟꯇꯅꯗꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯦꯟꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯤꯌꯦꯕ꯫ ꯆꯪꯉꯨ ꯊꯦꯡꯉꯤ ꯑꯩꯁꯤ ꯆꯪꯈ꯭ꯔꯒꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯖꯅꯨ꯫ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯒꯤ ꯃꯤꯅ ꯑꯃꯨꯛ ꯐꯥꯕꯤꯗꯅ ꯅꯅꯝꯀ ꯏꯇꯩꯈꯩ ꯅꯥꯄꯤ ꯑꯣꯔꯣ ꯆꯦꯟꯊꯈꯩ ꯀꯞꯄꯒꯤ ꯁꯤꯟꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯀꯣ꯫ ꯑꯗꯨꯅ ꯂꯩꯐꯝꯗ ꯁꯠ ꯕꯥꯏ꯫ ꯁꯦꯂꯦꯅꯥ ꯃꯥꯅ ꯋꯥ ꯍꯥꯏꯕꯗ ꯍꯥꯏꯅ ꯈꯛꯇ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯗꯅꯤ ꯗꯤꯛꯁꯟꯅ ꯍꯥꯏꯔꯝꯈ꯭ꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯣꯛꯀꯤ ꯑꯣꯏꯕ ꯁꯔꯨꯛꯇ ꯈꯔꯒ ꯀꯣꯝꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯊꯣꯛꯄ ꯃꯉꯥꯡꯂꯝꯗꯨꯅ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯨꯝ ꯗꯤꯛꯁꯟꯅ ꯆꯪꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯗꯤꯛꯁꯟꯅ ꯇꯧꯈ꯭ꯔꯤꯕ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯅ ꯑꯃꯨꯛ ꯅꯣꯛꯏ ꯁꯦꯂꯦꯅꯥ꯫ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯃꯥꯁꯨ ꯑꯩꯒꯨꯝ ꯃꯥꯒꯤ ꯑꯣꯏꯖꯕ ꯁꯪꯁꯥꯔꯗ ꯆꯔꯣꯜ ꯌꯥꯝ ꯂꯣꯟꯕ꯭ꯔꯥ ꯀꯩꯅꯣ? ꯂꯥꯏ ꯃꯥꯁꯨ ꯃꯥꯅ ꯊꯦꯡꯅꯍꯜꯂꯤꯗꯨꯅꯤ꯫ ꯔꯨꯝ ꯌꯧꯕꯒ ꯗꯣꯔꯕꯦꯜ ꯑꯗꯨ ꯅꯝꯃꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯁꯦꯂꯦꯅꯥ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯣ ꯑꯣꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯉꯛ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯔꯨꯝ ꯃꯅꯨꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯔꯨꯝꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯁꯨ ꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨꯗꯗꯤ ꯁꯦꯝꯂꯤꯕ ꯔꯨꯝ ꯁ꯭ꯇꯥꯏꯜ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯏ꯫ Sorry, it was a mistake. I thought this was our apartment. Sorry for disturbing you. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯦꯂꯦꯅꯥ ꯄ꯭ꯔꯞ ꯀꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯝꯕ ꯀꯅꯥꯅꯣ? ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯁꯣꯔꯤ ꯏꯠ ꯋꯥꯁ ꯑ ꯃꯤꯁꯇꯦꯛ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯍꯦꯅꯔꯤ ꯁꯤꯡꯅꯔ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯌꯦꯡꯉꯤ ꯃꯈꯥꯗ꯫ ꯑꯣꯏꯔꯝꯅꯤ ꯈꯟꯕꯒ ꯁꯦꯂꯦꯅꯥꯅ ꯃꯣꯂꯤ ꯆꯠꯄꯗꯨ ꯎꯔꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯏ꯫ ꯇꯣꯝꯕꯤ ꯀꯥꯏꯗꯅꯣ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯆꯠꯂꯤꯗꯨꯕꯣ? ꯀꯩꯕꯣ? ꯑꯩ ꯍꯜꯂꯛꯏꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯉꯣ ꯃꯊꯛꯇ ꯀꯅꯥ ꯎꯒꯦꯗꯣ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯍꯦꯅꯔꯤꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯂꯦꯞꯄꯗꯣ꯫ ꯁꯦꯂꯦꯅꯥ ꯊꯨꯅ ꯆꯠ ꯇꯧꯅ ꯆꯠꯂꯤ꯫ ꯌꯧꯕꯒ ꯗꯣꯔꯕꯦꯜꯗ ꯅꯝꯒꯦ ꯇꯧꯕꯒ ꯊꯣꯡ ꯍꯥꯡꯕꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯊꯣꯡꯖꯤꯜꯗꯒꯤ ꯌꯦꯡꯉꯤ꯫
Ngasaygi nupadura haiduna yenglubani. Henry oirambadudha walangang tumin magi roomda sangki. Matawado anauba natre adun Henry so thongdo lok tawduna magi kada sangkre. Room hek yaubaga thongdo manungdagi lok tawi. Kagi lamyaiduda hangat handa chatli Selena. Aibu ngasaydubu mangadi nateko. Mang as natkidabadi mali taibangnida. As aidi kamay tawni. Luluriba English tuga chumira lalira. Ngagtuda kadaidagi thoklakpa Ingrasi maronobadubo. Kanano nupido. Ayenbagi mazanupini. Oh, pambra. Ha, pambra hairo. Henry hoi haibagum makok tamak nomi. Masakadi adum phazaki mali. Khanaba yai phazaradi. Henry hembada yengduna hairei machin chinglap noklaga. Is oini sakta thi. Khanaba yai kaina suairi. Phazabagi hairadi isanupiga lamba tawningai thibada khara wala thokani ko. Adusu sukeke dabida. Kayam phazardana. Ausing matamdabo yeksin taisin yauduna phazaba nupiba leiribro. Kaidobagi leiroidorinu bondho. Thazadaba komda nga lei haibagi wahidiso ningsingba phaiko. Hembana. Madu wahi wanida. Hoi yaurabasu yam tangna chamagi manungda amani. Lairembidongnu phazab. Ngasaygi tudi lairembidagi helibanida. Adu oiragana phazai phazadi khangdoknaba yengsiduna amta kauthoro. Kauthokpu pamui lai phataba sangkini. Pamuine isanupise noigumadaga utokiba. Somda Selena washroom dagi thoklakpada mapanda mi yamna langbagi makol tabaduda thongadu hangduna yengi. Masak khangdaba miyoi ani yawrambaduda Selena hana gumdoradu manungdagi longi tawbaga mapa sanana ahenbana uri. Tombe, nang thabak loradi sidamta law. Kaukraponi mamana lakbisu kawi. Kanam laktragana thabakatum biniba. Kaukraba thabaktusu hanjin tawhali. Aidane kadaidano ma itanda laikhradi punsise santi oina leiba phangnadabani. Sida laga khara phagadrana khanbani. Yumdana pahabagi miyot hauzikna mo machanupagi. Tombia, how tare taton lage. Selena isau langi face cream body lotion kabak taisili. Asot pamasam tawel na kabak nanduna hair dryer na kanghali kuide second kharadani. Mabungi isaw taning dabana hair dryer do table do de hekta langsilam do na thoklai. Taton kay haiga. Jam to lolo aduga se. Fruit krasu yaropani. Yenglaga krasimo bayam sanaba. Hoy. Selena ki masak ubada hemba ngasay Henry na haikiba wahising do ningsinglai. Aigi sanupidi kihida na phazabini lairembidagi su helibani. Chummi wahay dumag Selena ngonda yauri. Kitchen da moli mayam gi sa semduna thabak tawbi Selena ngonda yengi. Khongdagina mathang maithongda mit naton laibak chin amamamta oina yengi hemba. Adumna amamamta oina laukhatlaga muna yengsilubadana mayak senglakpagum urai Selena gi phazaba saktam khazai animakta ngangtak tawbagi uriba saktam maduna hena phazabagi magul hapagum hembagi wakhalda phawhalli. Henry su yenglibani ngasaidagi hembagi maongdo ma tanja yengmani wa ngangba yarakpagi. Hauzik dak hekta nganglurasu phazaba oidi jirol tawge hairasu ahenbagi wa ngangda wa yamakani khanbagi kumhai yengi. Lonba loiraba saado kapki mi masing thiraga haiba loiraduna puthoi. Yaurabada amamamta oina pi. Hembagi matang yaurakpada chadi laudabi mangonda oina munna yengduna leibaduda Selena masadu ihai hainadi. Mityeng adudana heli hainadaba. Mataudo khangladuna Henry hembada onsinduna chirol tawduna hairei. Hemba khara yengdi yari. Cha pirido hana pairo. Yagumjine khangda khai het yengi. Chada natingda loi changbudare. Mina pirido hanamta lawumi. Henry gi waduda ikaiwai kariboi pirakliba chado lauduna thai. Asabani haiba bhab oishiludabana sarasu upai leita yotsinaba hotnai. Madu ubada Henry di sauningba khangbada awaba mo oiri. Nuki tapna sirol tawi. Kamdoge mahaudubo. Nasado hotka khangoi oirabro. Ha. Kayam kange lairembigi power sibo.
Yam thazakidabado aina phazai haibada hawjikti chagado sabane khangde kai hekte thaksinkhri thadorkanu nupani kedoge nasum langini khalaga sarsu san yosilu hemba yam hautana henringonda yengi kuina pullu traba matung nasi pulli kansida sak sanabagi party ama sinbada yai haiduna kudaktuda hekta plan sinba loikri thong thakpagidi ahenbana dum tawge kaisu warunu selduda putho haibagi khadang kana thadari gyasu putho haib thongbuso aina taw haib adunadi sangdo pochai singdo noina puthoro haibani thong thakpagidi kem khanne ai lei kheidi dum tobini potu du marang ka helo henrina yare ke dorage nagun khange khoi masel gini buhardi sil gidi toko amangwa phau puthok to pamui har kada bunu panina ikhoina kainom ta buhardi ne puthok taningai hotnabada wazaraba nangni masi deisida amubi du naradi brush tawba nang ne de sien kini se lai lai ti haida bini bo nang kharaga nate ko hindi hamalabani he nang henba nang amubi du ga dum tawri bo kari wahang nuda tawdana buhardi bani delhi sida mana lairemise sahi taradi hel nupi dugi khubi makhadani mana dum lairise asomdana yumgi minadi wakhal ga sagal lauri masa nupana thabak phangakanda nungai duine nungai dori yam nungai dori ba nungai mandana siningakpai matangbu yorok tawrimni henry gi waduda ahen basu nokmi tumin tai ma khumdi asumba ngakta so hairakpo oibana pakhum leitabani kuina pullu traga masi muk punbasida ngangnari buwari do loiba naitri amadagi ama mathang puthoknaraktuna khadangdi aroibini tumbe nasidi ekhoina dum tawragi nang puthajaru henry na hairakpani selena su tapna hairei asengmagi yaradro ayawdraso yani hayengsu university sadoina tro laringa yengthur loirakan hairaki hoye dudi ngasidi magi thabak su leitrabana selena ngahak pothagi khanduna phamungdudi hippi mit ushinbaga phol lakpagi makolduda ayet pamuk pibiri mon nakanda lariba phondu paiduni yengi Minerva gi kolni hello Minerva bema Miss Delhi mi masadi yam nungai kramale ko Delhi leikibadagi phone tawbase aina natradi ningsingbiraktini ha Minerva how hauraba nangi nathanda pangang bido ngangdradi kaino nasidi phajana ngang hauragena phone se thoi gi tawreini ngangnabasu nangna sinbani sida laiminari kandadi Delhi leirasu phone adum tawrakanina wariga di yamalalamme aduga thani helasi phaw kem directna leiba ngamine hoise aina lanjarage college di kamai tawriga nungai bro kadai degi nungai banoi bema suk nungai te 100% nungai trise Minerva is so boring without you here. Really? Bye. Nangalap na ba sa? Ay, tokpam yam khangde. College sa ningde class yaw baga sa bit yam late. Nang di duda naman biso no bulamani ba. Aduna yam nungay niya. Manipur da imanabi malayay baga ningsing drini niya na draw. Aduda nungay re ba. As nupi. Nanggi adugumba tap nangang lambadagi kaklaw bigi hay nabisima. Thadok pangam drini do. Bema. Nangga lapna badayni hini hinjilibra kainom tawri kansida ado nang college bu kamay tawge wari tamu nungay braba animakni koino nimakni bo nungay basu nungay tabasu ado hayo haydana hanglibani mi Selena nangbo Minerva gi waduda Selena saning taba sor ama honduna wadu tapna makha tarai bye khangde su kayai du hoi University satpa class yawba college life kidi yam nungai taba haibasina ai thanta leitabai ai tato noiga sumai leminaba se nungai thoke khanbase hekta ngamte masi hairaga moiga leminaba nungai te moinai bu otnai dana tawbi haibadi nate ithanta yam chikna leibado pambagi wani Minerva ai hausikanse asikpa mafamda leiba yam pami kanamdaga wari sanaba chatminabam ta pamde Apam sigi wani ko. Selena gi wadu lana khan kidana bahaiduna aroibada hapchilakli mapam sigi wani haina. Wari du sandok na hairabaso Selena na kari khanba magi apamba sina kari no haiba Minerva na hena khangi. Maramdi
ꯑꯅꯤꯁꯤꯡ ꯑꯁꯤ ꯉꯔꯥꯡꯈꯛ ꯄꯨꯜꯂꯛꯄ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ, ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞ ꯑꯅꯤꯅꯤ꯫ ꯃꯐꯝꯗꯨꯗꯕꯨ ꯀꯥꯏꯗꯒꯤ ꯑꯆꯤꯛꯄꯅꯣꯗ ꯅꯪꯁꯨ? ꯁꯤꯗ ꯁꯨꯝ ꯑꯩꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯗꯤ ꯇꯥꯇꯣꯟꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯔꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯅꯪ ꯐꯣꯂꯣ ꯇꯧꯔꯨꯔꯦ꯫ ꯀꯣꯂꯦꯖ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯕꯤꯔꯗꯤ ꯐꯗꯧꯅꯤ꯫ ꯅꯪꯁꯨ ꯅꯪꯅ ꯇꯝꯅꯤꯡꯕꯗꯤ ꯂꯩꯔꯤꯗꯅ ꯏꯕꯦꯝꯃ꯫ ꯅꯪꯒꯤ ꯔꯥꯏꯠ ꯈꯔ ꯐꯥꯎ ꯂꯩꯇꯕ ꯏꯃꯨꯡꯁꯤꯕꯨ ꯑꯩ ꯌꯥꯝ ꯇꯜꯂꯤꯗ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯏ ꯆꯦꯁꯨ ꯇꯥꯇꯣꯟꯅ ꯍꯥꯏꯈ꯭ꯔꯗꯤ ꯍꯦꯛꯇ ꯌꯥꯈꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯒꯤ ꯋꯥꯒ ꯇꯥꯕꯤꯗꯅ ꯇꯧꯕꯗꯣ ꯑꯗꯨꯗꯅꯤ ꯌꯥꯝ ꯁꯣꯏꯔꯤꯁꯦ꯫ ꯁꯤꯕ꯭ꯂꯤꯡꯁ ꯌꯥꯝꯃꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯣꯏꯒꯤꯗꯨꯗꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯣꯛꯅꯔꯒ ꯈꯟꯅꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯀꯥꯏꯗꯒꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯗꯧꯅꯤ꯫ ꯃꯣꯏꯅ ꯈꯟꯕꯗꯨꯅ ꯑꯆꯨꯝꯕꯅꯦꯅ ꯃꯨꯛꯇꯅ ꯂꯩꯔꯗꯤ ꯏꯃꯨꯡ ꯑꯗꯨꯝ ꯀꯥꯏꯔꯛꯄ ꯇꯥꯕ꯫ ꯃꯤꯅꯔꯚꯥ, ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕ ꯏꯃꯥꯁꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯕꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯃꯤꯅꯔꯚꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩꯇ꯭ꯔꯦ, ꯃꯔꯛꯇꯗꯤ ꯑꯩ ꯍꯤꯡꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝ ꯆꯌꯦꯠꯅꯔꯒ ꯂꯩꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯏꯊꯟꯇ ꯍꯪꯖꯕꯁꯨ ꯌꯥꯎꯏ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯄꯥꯎꯈꯨꯝꯗꯤ ꯂꯩꯇꯦ꯫ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯍꯦꯟꯅ ꯆꯅꯩꯅꯗꯨꯅ ꯂꯩꯕꯒꯤ ꯃꯁꯛꯁꯨ ꯁꯦꯡꯅ ꯎꯔꯛꯄꯗꯧꯅ ꯍꯦꯛ ꯍꯦꯛ ꯈꯜꯍꯜꯂꯤ꯫ ꯂꯥꯏꯐ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯀꯔꯤꯅꯣ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯗ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯇꯥꯏ? ꯅꯈꯣꯏꯗꯤ ꯈꯪꯕ꯭ꯔꯥ? ꯑꯐꯕ, ꯐꯠꯇꯕ, ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ, ꯐꯖꯕ, ꯑꯊꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯂꯁꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤꯗ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤ ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯤꯠꯃꯥꯡꯗ ꯎꯈ꯭ꯔꯕ, ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯄꯨ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯍꯤꯡꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯥꯡ ꯈꯣꯡꯁꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯗꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯒꯦ, ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯦ, ꯑꯐꯕ ꯃꯤꯡꯆꯠ ꯄꯨꯍꯜꯂꯒꯦ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯑꯃꯠꯇ ꯌꯥꯗꯦ ꯇꯥꯛꯂꯤꯕ ꯅꯠꯇꯕ꯭ꯔꯥ? ꯋꯥꯍꯪ ꯍꯪꯕ ꯍꯦꯜꯂꯤꯈꯩ ꯈꯪꯕꯁꯨ ꯍꯦꯟꯒꯠꯀꯅꯤ꯫ ꯊꯤꯖꯤꯟꯕ ꯍꯩꯔꯤꯕ ꯃꯈꯩ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯐꯪꯕꯁꯨ ꯍꯦꯟꯒꯠꯀꯅꯤ꯫ ꯏꯁꯥꯗ ꯇꯝꯊꯣꯛꯄ, ꯈꯪꯗꯣꯛꯄꯁꯨ ꯀꯜꯂꯤꯈꯩ ꯀꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯨꯝꯅ ꯁꯦꯂꯦꯅꯥꯁꯨ ꯑꯃꯅꯤ꯫ ꯃꯥꯒꯤ ꯆꯅꯩꯅꯗꯨꯅ ꯂꯩꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯍꯦꯛ ꯍꯦꯛ ꯍꯪꯖꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ꯫ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯠꯇꯅ ꯍꯪꯖꯕ ꯋꯥꯍꯪꯁꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯄꯨꯟꯁꯤ ꯃꯥꯅ ꯃꯐꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ? ꯑꯃꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤꯅ ꯀꯔꯤꯅꯣ?